ꯂꯥꯟꯅ ꯂꯥꯟ ꯀꯟꯖꯜꯂꯛꯄꯅꯦ ꯅꯨꯄꯤꯒ ꯑꯃꯇ ꯊꯤꯕ ꯈꯪꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯇꯦꯛ ꯐꯥꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯁꯨꯝ ꯀꯥꯞꯁꯤꯜꯂꯛꯏ ꯇꯟꯖꯥꯁꯤꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯤ ꯁꯈꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦ ꯁꯈꯤ ꯅꯪ ꯑꯩ ꯃꯄꯣꯛꯇ 누파 방자 모르 유고 아이라서 랑 마탕 마복도 땡나는데 아이 타이르가 짰거니 아이기 타모지 마복도 좀 가이다 말해봐 얘라 내 박자위다 아이고 ngau자 바이부 누시바 누피엄디 내 박시다 소리를 내는 거니까 이노 mà sao mà tụi phải chụp á nó biết mà lại mày phải chơi ấy Khambal basu ngamjade lairaba oirubana khambal basu ngamjade ichamta chamjabanangi na taushina ingauta maujabanangi na wongduna ngauhalle aibu puthafam khangdana
ꯀꯨꯟꯗꯣꯒꯨꯝ ꯁꯥꯖꯕꯤ ꯂꯩꯔꯝꯃꯤ ꯂꯝꯂꯥꯟꯕ ꯀꯅꯥꯅ ꯂꯥꯞꯄꯗ ꯅꯪꯂꯗꯤ ꯑꯉꯧꯕ ꯀꯨꯟꯗꯣꯒꯨꯝ ꯁꯥꯖꯕꯤ ꯂꯩꯔꯝꯃꯤ ꯂꯝꯂꯥꯟꯕ ꯀꯅꯥꯅ ꯂꯥꯞꯄꯗ ꯅꯪꯂꯗꯤ ꯄꯥꯝꯖꯗꯦ ꯃꯤꯅꯝꯕ ꯅꯨꯡꯁꯤꯕ ꯂꯝꯗꯟꯕ ꯈꯣꯏꯃꯨꯗꯤ ꯑꯣꯏꯕꯤꯅꯨ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤ ꯂꯧꯅꯝꯗꯨꯁꯨ ꯇꯧꯖꯔꯣꯏ ꯑꯩꯕꯨꯗꯤ ꯂꯝꯗꯟꯕ ꯈꯣꯏꯃꯨꯗꯨꯁꯨ ꯑꯣꯏꯖꯔꯣꯏ ꯇꯅꯧꯕꯤ ꯀꯨꯟꯗꯣꯗꯣ ꯑꯣꯏꯖꯒꯦ ꯑꯩꯇꯒꯤ ꯇꯅꯧꯕꯤ ꯀꯨꯟꯗꯣꯗꯣ ꯑꯣꯏꯖꯒꯦ ꯑꯩꯇꯒꯤ Saki, kau nang bukan ano, naming kari kau ge. Thôi hay rồi, thôi, mà cũng mẹ, thôi kau ye, xem phim mà bún cho tao này cái đấy, mà chắc mà tao phải đi, mai mà mình thôi, anh nó thôi ba. Nang bu, cái đây cho lui nó. Cái nói cứ cặp ai đấy chị bố bà chạy cái hạt ở đây nó bám lên nó bắn ra đi ôi ta chắc phải mình được cái em thả bóng trên mà bu anh cái tổng đồng chứ măng đã đi ôi thì cái nó có lão หุยบ้าก็ได้เด็กอินโดพีโนมีนังนุพุสไลสิบ่มีว่าตาบตาได้ให้เป็นนังบ่ mà anh muốn cái đồ hay chị bu anh cái gì ra nó bà sau khi cái này cái bagi cô chị bu ngâm đến đây ngay đó anh là mang cái là mang phâm lên ngay đó cái đôm đây là không thì sát ra phao cho đấy sai chú không biết không vậy đi ở đâu cái gì mang nó thu âm ra anh bu chị bu cái này thì thiếu đây nó bà police station dara laika yi kalap tara kaino ma pau pi hobana di sumoi dra hai banang bo mà tôi nhà rồi đấy mà mi mà rồi thuộc cho nó tệ đây nó bác mà ngon đó mỗi mẹ làm hàng đôi đi bộ mà sắc cặp phải chụp này mỗi mẹ làm nó mi ta sẽ lật na bao phiếu gì mà mi ai nè đi mà ka dau doi ba ai yêu vậy khá là mi màหุยบ้ามาดูยารอยให้เป็นมีนังบ่ทอกจีไลกายมียามสินะสูครั้งขังนะบ่ฮอรักเลยไอ้บุมียามมามังละสิดากะรีให้นะคุโมให้เป็นมีนังบ่ cái đó mặc tập bộ anh đi làm lại với tôi mà กะรีไล่ดิบ่ hay kỳ mong này nó khủng mà เบียไม่ดูหรอกนังบ่ năng khôi máy mà mang thì nó năng cay rồi khang cay nó năng như là một ta anh lấy bia cay nó anh nè hay gì anh đừng có khang thì đó mai mà uống gì mai gì cái này thì nó mới chắc kia hay bị mà uống đi thôi anh gì lúc hàng là thì bà khang là tiệt à chúng nó mai nạp bị cái quan đi đó vậy thì suy chứ nó bị ngặt đấy năng gì phải là cái súng hay bị vậy thôiได้แต่น้องไอ้ครู à cô bảo ไอ้ก็ได้สักแค่ให้นังบ่ năng chắc kia xuống này che ấy là năng bị chắc nó đi khăn là gì bà cô năng chắc ấy thân là chắc chắc cô bảo ấy chắc thùng bị cái nào mà nào hao nó bị cái gì nào nào thôi nào mà nào hao nó bị cái gì nào จับไปพี่ mama ấy mamaคุณนึกอะไรนี่ mama thôiเราพ่องจะพ่องไกลเลยก็ mama ปอกตาดีบ่ mama เฮ้ยน้องมาอุตส่าห์เนี่ยเฮ้ยอาตุข้าไม่ต้องเดินบนเนี่ย masa patang apa jangan jadi mama aduh mama apoy mana di marai pai bida na talaga klap ta sina tho hai boko ai na sina da bane boko
ꯑꯗꯣ ꯃꯥ ꯃꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯍꯥꯏꯗꯣꯛꯄꯒ ꯆꯠꯄꯤꯔꯨꯆꯣ ꯑꯗꯨꯒ ꯑꯩꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯣꯕ ꯃꯥꯃꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯪ ꯃꯥꯃꯅꯦ ꯍꯥꯏꯗꯣꯛꯄ ꯆꯠꯀꯦꯕ ꯑꯗꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯃꯄꯥ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦ ꯃꯥꯃ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯕ ꯑꯩꯅ ꯑꯥꯗ ꯑꯩꯈꯣꯏ ꯁꯤꯡꯉꯥꯒꯤ ꯂꯝꯄꯥꯛꯇ ꯑꯩꯅ ꯀꯣꯛ ꯁꯥꯔꯒ ꯐꯝ ꯂꯩꯕꯅꯦꯕ ꯑꯗꯨ ꯃꯥꯅꯅꯦ ꯑꯩ ꯅꯥꯛꯇ ꯂꯥꯛꯄꯅꯦ ꯑꯗꯨ ꯃꯥꯁꯦ ꯑꯩꯅ ꯀꯧꯕ ꯉꯥꯡꯕꯁꯨ ꯈꯪꯗꯦ ꯃꯥꯁꯦ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗꯦꯕ ꯑꯗꯨ ꯃꯤꯅ ꯉꯥꯡꯕꯗꯤ ꯂꯣꯏꯅ ꯃꯥ ꯈꯪꯉꯦꯕ ꯃꯥꯃ ꯇꯥꯏꯌꯦꯕ ꯑꯗꯨ ꯃꯥꯃꯅ ꯈꯔ ꯑꯇꯣꯞꯄꯗꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯇꯥꯟꯅꯔꯒ ꯃꯥꯃꯅ ꯈꯔ ꯊꯣꯏ ꯀꯧꯋꯦꯕ ꯃꯃꯤꯡꯁꯨ ꯑꯩꯒ ꯑꯝꯇ ꯆꯥꯎꯅ ꯑꯝꯇ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯁꯤꯜꯂꯒ ꯂꯨꯍꯣꯡꯕꯤꯌꯨ ꯃꯥꯃ ꯐꯔꯦ ꯂꯨꯍꯣꯡꯅꯕ ꯇꯧꯒꯦꯀꯣ ꯅꯪ ꯃꯥꯃ ꯍꯣꯡꯅꯕ ꯍꯣꯠꯅꯒꯦꯀꯣ ꯑꯩꯈꯣꯏ ꯃꯥꯗ ꯌꯥꯅꯕ ꯃꯥꯃꯅ ꯈꯔ ꯍꯥꯏꯕꯤꯌꯣꯕ ꯃꯥ ꯍꯥꯏꯒꯦ ꯃꯥꯃ ꯑꯩ ꯁꯤ ꯄꯥꯎꯁꯦ ꯇꯝꯒꯦ ꯂꯥꯛꯄꯅꯦꯕꯀꯣ ꯑꯩ ꯄ꯭ꯔꯕ ꯆꯠꯂꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯃꯥꯒ ꯂꯩꯃꯤꯟꯅꯕꯗꯣ ꯃꯥ ꯍꯩꯅꯗꯕ ꯃꯥꯜꯂꯦꯕꯀꯣ ꯍꯦꯛ ꯁꯦꯟꯅꯍꯧꯗꯗꯤ ꯃꯥꯡꯈꯤꯅꯦꯕ ꯃꯥꯃ ꯍꯣꯏ ꯐꯔꯦ ꯌꯧꯔꯣ ꯃꯥꯃ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯃꯥꯃ ꯍꯣꯏ ꯌꯧꯔꯣ ꯃꯔꯣꯟꯗꯨ ꯊꯣꯛꯇꯦ ꯍꯥꯏ ꯑꯗꯨꯒ ꯃꯃꯤꯡ ꯊꯣꯏ ꯀꯧꯏ ꯊꯣꯏꯅ ꯊꯣꯛꯄ ꯑꯉꯥꯡꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯊꯣꯏ ꯑꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯤꯔꯨꯔꯝꯅꯦꯕꯀꯣ ꯑꯗꯣ ꯅꯪꯒꯤ ꯀꯗꯥꯏꯗ ꯂꯩꯐꯝ ꯆꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯣꯕ ꯍꯥꯏꯗꯣꯛꯄ ꯇꯥꯍꯟꯒꯦꯕ ꯏꯃꯥꯟꯅꯕ 100-100 ꯄꯥꯇꯣꯟ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝ ꯆꯥꯎꯅ ꯂꯨꯍꯣꯡꯗꯣꯏꯅꯤ ꯈꯪꯉꯕ ꯊꯣꯏ ꯑꯩꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯦꯅ ꯈꯜꯂꯨꯔꯕꯅꯤ ꯑꯗꯨ ꯐꯩ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨꯅꯦ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯕꯥꯛ ꯆꯥꯎꯏ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯒꯦ ꯅꯪꯅ ꯄꯥꯝꯖꯕ ꯀꯅꯥꯒꯨꯝꯕ ꯈꯣꯏꯗꯥꯖꯕ ꯂꯩꯔꯁꯨ ꯅꯕꯨꯡ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩꯅꯅꯦ ꯅꯕꯨꯡ ꯆꯪꯅ ꯀꯩꯅꯥꯗꯥꯟ ꯄꯤꯒꯦ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗꯅꯦ ꯅꯪ ꯊꯤꯟꯒꯦ ꯕꯦꯝꯃ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯃꯃꯥꯅꯗꯤ ꯅꯪꯕꯨ ꯑꯥꯗ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ ꯂꯥꯛ ꯏꯃꯥ ꯃꯥꯁꯤꯗ ꯀꯩꯗꯧ ꯃꯊꯟ ꯊꯥꯗꯣꯏꯅꯣ ꯏꯃꯥꯅ ꯁꯦꯟꯅꯔ ꯂꯩ ꯌꯥꯗ꯭ꯔꯣ ꯃꯃꯥꯒꯅꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯎꯔꯁꯤꯀꯣ 이마 야 한번 보여주지. 나무 머리네. 나무야. 가스이다. 너희 샨디에 농티기 좀 한절라브로 한잔해. 그래서 누구 만나니 한잔 더 배웁니다. 그래서 그때부터 난 낚시다. 기대는 안다 쌌죠다. 내가 우리 슈브다가 한잔 더 뻗어 배워. 기자도 뒤무게다. 좀 한잔 하셔. 가지기 기둥하다 그 좋아할 때 라면 무슨 나 때다 그래서 산에 하시디. 그 시요로 있다 그 미매 아무 수 마팅 방고 섹시스티 어두워서 기자도. 전비에 ꯍꯧꯖꯤꯛꯇꯤ ꯀꯤꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯁꯨꯛ ꯁꯥꯡꯉꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯄꯤꯗꯅ ꯏꯈꯦꯡ ꯆꯦꯟꯕ ꯃꯈꯩ ꯃꯊ꯭ꯋꯥꯏ ꯀꯠꯇꯨꯅ ꯏꯔꯝꯗꯝꯁꯦ ꯀꯜꯂꯛꯈꯤꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯑꯩꯈꯣꯏꯅ ꯉꯥꯛꯆꯕ ꯇꯥꯕꯅꯤ 어두워서 정말로 잡히는 봐. 그럼 cep복이 해봐. ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯥꯀꯟꯒꯤ ꯆꯤꯡꯌꯥꯡꯗꯁꯨ 아미 ਮੈꯝ ꯂꯩ ꯍꯥꯏꯗꯨꯗꯤ 우리 해는 기자 그래. 나만 알가. 그래 그래. 일기 ꯂꯃꯟ ꯏꯅ ꯁꯤꯡꯕ ꯇꯥꯕꯅꯤ ꯏꯆꯟꯕꯤ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯁꯟ ꯊꯤꯕ ꯆꯠꯈꯤꯒꯦꯀꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯊꯦꯡꯅꯔꯁꯤ 마고
마부 행함키드라 나트라가 마부 싫어마드라 행함마라 마 행함마라이 망키바 비했다 그시 히나하나 못다 야오키데 마 이나 소데나 하도 그랬나니 ꯕꯦꯝꯃ ꯈꯪꯗ꯭ꯔꯦꯗ ꯇꯧꯗꯣꯏꯁꯦ ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯂꯥꯏꯕꯛ ꯇꯤꯟꯅꯗꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯦꯗꯣ ꯑꯗꯨꯕꯨ ꯅꯪꯅ ꯂꯣꯟ ꯊꯣꯛꯑꯝꯗꯕꯁꯤꯅ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯏꯃꯥꯅꯅꯦ ꯂꯥꯛꯏꯕ ꯂꯝꯇꯥ ꯊꯥꯁꯤꯗꯗꯤ ꯐꯕ ꯑꯃ ꯌꯦꯡꯉꯒ ꯅꯕꯥꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦꯅ ꯈꯜꯂꯦꯗꯣ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯅꯪ 이마부디 와라고누고 ꯅꯪꯅꯅꯦ ꯀꯨꯏꯅ ꯁꯨꯝ ꯌꯨꯝꯁꯤꯗ ꯂꯩꯕ ꯍꯥꯏꯕꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯑꯃꯁꯨ ꯂꯥꯛꯀꯅꯤꯗꯅ 이마ꯁꯨ ꯍꯟꯗꯛꯇꯤ ꯆꯤꯟ ꯊꯤꯕ ꯇꯥꯔꯦ ꯃꯃꯥ ꯃꯄꯥꯅ ꯏꯟꯊꯣꯛꯄꯤꯔꯛꯄꯗꯒꯤ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤꯕꯅꯤ ꯃꯤꯌꯥꯝꯁꯤꯗ ꯇꯟꯖꯥꯁꯤꯗ ꯂꯥꯟꯅꯦ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯁꯨꯅꯦ ꯑꯉꯥꯡ ꯃꯊꯤ ꯐꯥꯏꯕꯗꯨ ꯉꯥꯏ ꯄꯤꯠꯄ ꯑꯗꯨꯝ ꯍꯦꯛ ꯇꯧꯗꯨꯅ ꯂꯩꯔꯦ 이마 까나이 나오나 뭐 뒤파절랍니다 마마 아빠 거울 생활로 나트라가네 앙앙도 생활로 아이들이 앙앙 뭐 뒤생뭐 뚜꼬져 야지니 생고 야들더니 나 우리는 깝다 이녀지 뭐 토이바 마티 파이바가 나이리 이마나네 토이나바니세 한닥디 루홍비르게 하이나 칸니 아두보 동어 란세 아이코이게 탕나버 쿤역살레 하이시부 쫌브라 하이바 낭보 여기 욕설이 이마 몽알로게 뭐이 란도 뭐이는 락게 라바다 아코이 징야 보멍아이 아코이 좌시 욕설 어디네 그덕들바 멍까 하이 나이 토이 동어 미기디 노모이나 까빠까니 낭디 까리나 까토이바 하 뭐이 놈아이 말들이 레이버네 로이버 나이기니 강아봐 아이기디 나우리 모루 말람레 나우리시나 징토가 아코이 좌요라지네 하이 먹고도 뽐짜이 토이바 이제 란도 여기서 욕자라서노 이마나네 한닥 놈이 아파바 미영아가 부이나바니부네 소이나 루홍비라니 미 과이매암수 란 마농다 아둠 루홍나리시디 주미만 하이제 미매도 라는 좀 루옹네 마니 아코이 마나 도이바니 루옹피니에 루홍비라다바니 코이 마나 마차이부 누시바지 누시자니 thôi 아코이 윤빨이인거 낭 레이브라는 꼴찌티 처음도 자기 아버지다 이 따느라이니 낭 나탄다 살리도 낭 기자들아 thôi 낭지 까나노 까다이데기 락보노 하이버 강방감들어봐수 아이 타모이나디 낭부 타모이제는 농시 아이디 하지니 낭부 타모이제는 농시 하지니 thôi 낭나 밤자다봐 낭나 야닝가봐 타박디 아이 좀 똑똑 하지니 아이 낭못 란 그래 thôi 아이 딱랭나 낭못 란 그래 아이 부엌 땅악 비우 thôi 이제티 나 짜딩 먹어 밤살로 아이 나 뭉악 비신 비니 하지니 낭 망타로 나는 짜딩 버살로 thôi 아이 나는 저 범다네 아이 좀 락게 봐 thôi
चलू थोई आई मांग थाऊ थोई ꯃꯊꯪꯒꯤ ꯄꯣꯏꯅꯨ ꯀꯥꯔꯛꯄꯗꯗꯤ ꯏꯕꯥꯅꯤ ꯂꯣꯏꯅꯕ ꯇꯧꯁꯤꯀꯣ ꯌꯨꯝꯗꯒꯗꯤ ꯊꯣꯛꯄꯗ ꯂꯣꯏꯔꯝꯅꯦ ꯑꯩꯁꯦ ꯌꯥꯔꯣꯏ ꯉꯝꯈꯤꯔꯣꯏ ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯆꯍꯤ 4-5ꯗꯤ ꯊꯥꯕꯜꯒ ꯄꯦꯟꯅ ꯆꯣꯡꯈꯤꯗꯣꯔꯤ ꯃꯃꯥꯡ ꯆꯍꯤꯁꯨ ꯀꯣꯔꯣꯅꯥꯅ ꯊꯥꯕꯜ ꯆꯣꯡ ꯐꯪꯍꯧꯗꯦ ꯍꯟꯗꯛꯇꯤ ꯄꯦꯟ ꯆꯣꯡꯗꯕꯅꯤ ꯑꯩꯗꯤ ꯃꯃꯥꯡ ꯆꯍꯤꯗ ꯊꯥꯕꯜ ꯆꯣꯡꯍꯧꯗꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯀꯩꯒ ꯍꯔꯥꯎꯔꯤꯕ ꯅꯪꯕꯨ ꯄꯥꯝꯖꯕ ꯈꯨꯟ ꯊꯪꯅꯕꯒꯤ ꯄꯥꯈꯪ ꯃꯌꯥꯝꯁꯤꯡꯅ ꯏꯃꯥꯡꯗ ꯂꯦꯟꯅꯕꯗꯣ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯅꯕꯨ ꯐꯠꯇ ꯇꯧꯅꯨ ꯕꯨꯡꯉꯣ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯆꯣꯡꯕꯩ ꯋꯥꯅꯤ ꯅꯪꯒ ꯅꯪ ꯊꯨꯡꯅꯗ ꯂꯩꯔꯤꯁꯤꯗꯤ ꯀꯅꯥꯅ ꯇꯝꯕ ꯉꯝꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯣ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯂꯥꯏꯕꯛ ꯇꯤꯟꯅꯕ ꯑꯃ ꯌꯥꯎꯔꯝꯃꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪꯅꯕꯨ ꯑꯩ ꯊꯥꯗꯣꯛ ꯆꯠꯈꯤꯗ꯭ꯔꯥꯅꯦ ꯌꯥꯔꯦ ꯕꯨꯡꯉꯣ ꯁꯥꯕꯤꯔꯤꯀꯥꯟꯗ ꯈꯔ ꯂꯪꯖꯕꯩ ꯋꯥꯅꯤ ꯀꯥꯟꯗꯗꯤ ꯀꯃꯥꯏꯅ ꯂꯥꯡꯗꯣꯏꯅꯣꯕ ꯑꯗꯨꯕꯨꯗꯤ ꯂꯥꯡꯖꯧꯗ ꯑꯩꯒꯤ ꯇꯁꯦꯡꯅ ꯑꯣꯏꯔꯀꯥꯟꯗꯗꯤ ꯂꯥꯡꯖꯧ ꯍꯥꯏꯔꯤꯁꯤꯅꯤ ꯀꯔꯤꯝ ꯊꯤꯡꯕꯤꯔꯣꯏꯗꯦꯃ ꯅꯪꯒꯣꯟ ꯈꯪꯉꯤ ꯕꯨꯡꯉꯣ ꯁꯤꯗꯒꯤ ꯍꯧꯅ ꯌꯥꯝ ꯈꯝꯕꯜꯂꯕ ꯅꯪꯅ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯗ꯭ꯔꯥꯅ ꯈꯟꯕꯒ ꯈꯔꯒ ꯂꯤꯁꯜꯂꯛꯄꯁꯤꯗ ꯊꯤꯕ ꯐꯪꯉꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯄꯩ ꯋꯥꯅꯤꯗ ꯇꯥꯃꯣ ꯅꯪ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯅ ꯑꯩꯅ ꯍꯤꯡꯕꯒꯤ ꯀꯩ ꯀꯥꯗꯧꯔꯝꯅꯤ ꯑꯩꯁꯨ ꯂꯥꯟ ꯆꯪꯒꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯁꯦ ꯀꯠꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯣꯏꯈꯣꯏꯕꯨ ꯊꯦꯡꯅꯒꯅꯤ ꯑꯩ ꯃꯣꯏꯕꯨ ꯍꯥꯠꯀꯅꯤ 이제 ꯇꯥꯃꯣ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯀꯩꯁꯨ ꯁꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ 이전비 ꯃꯄꯨꯒꯤ ꯊꯧꯗꯥꯡꯗꯒꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯁꯣꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤꯗꯤ ꯃꯣꯏ ꯌꯥꯝ ꯋꯥꯔꯕꯅꯤ ꯄꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯊꯥꯖꯔꯨꯗꯕꯅꯤ ꯑꯣ ꯃꯇꯧ ꯀꯔꯝꯅꯅꯣ ꯅꯍꯥꯟꯈꯩ ꯀꯥꯏ ꯂꯩꯔꯣꯏꯒꯦꯕ ꯑꯩ ꯍꯥꯏꯒꯦ
ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯁꯨ ꯃꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯦ ꯑꯩ ꯏꯆꯟꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯕ ꯌꯥꯈꯤꯗꯦ 하여 이천선 아이기 이천 토에 그다 이제 레이키 너거기 레미너리 베네트로 이거 그래 아이 컵대요. 그저 그게 하버네 아이 이천 그다 이제 그게 하버네 담어 나 마키면 미터게 미다트다 거기 콘도스 거기는 많이 탔던 이그래 이게 거기서 너밤 강대나 망그래 그리 아이기 이천 토부 마품 강드나 망크라바 헤이 아이기 이천나 띠에가 까이드는 레노로디 아이기 타무인 아수기 마틱 뺀드네 그리고마 미만아들 비아이기 이천나 품 강드나 망키부 따라바디 아이 이천 팡드리바 호키거든 thôi 그러기로 너나 아이기 선부 낭기 파르게 틈이야지 아직도 알게 봐 이거 부비가 나와봐 아이는 마부 아한마부 밤이 꼽다 아이는 마부 타모지는 눔시를 해보고 아이기 왜게나 간게 봐 나도 마가 이거지 노홍나 봐이나 알라면 진짜 더랑 떠오르면 또 만 중요해 하다 봐 마지막 범 그는 망 그래 아도 나이나 마지 꼬이디 디가 까나락 보니 마이기 안통 범만 짜증이 빠져가 또 긴비게나 에이 락저버네 봐 이디 그래 루홍 봐봐 아지 누가니 아 거의 마디가 나 이제버네 봐 아이나 파무면 되는 게 하다 버네 봐 कोई मानती क्लब तारा मायरा पाई भी तारा तिंतो करजे ना आई बनी अतः इन्हें पाम जमंदर नुक्सी जमंदर ना पामू जमंदर ना इन्हें जाहू जमनी इमान आई भी तो चुम्मे हो देखते ओए माँ बुबू बिनोबा अच्छे मने भाई ना आई जर्चे तामो 그래 तामो गाइना 야망강이네 어이 아이 와 이게 문에 또 능 아이기 선 비신 시브라 नुक्सीये अदुबु आई मागी दमकता हवाई थाबती ngमोय 그래 इबानी हिंगमिनबती ngमगनी bungi bema nang nupa si tamoy siya ng si karigumba isa na yaning dabo tok abadi nabungay gidi karisyo palite si nang nupa si kunsi chupa lay minabangong gada si hayo ba oh ay nupa naming kay kawe thôi bác cậu ấy tạm mộ kare thôi bài mà nhảy bài kare ibai gana bài cậu mà nó chung môi rồi mà chỉ nụ bài chỉ bằng sáu cái gì đó 파래 나시다기 아이기 선 피세 낭모나 신나라바니까 hả 가리금바 아이기 선 피세 따티 더위에 떠오르바 에누파 낭나 토이 망이는 강 cái giống tiếng tàu tên ai luôn tàu chạy kia ta cái má này bị ta bay cô sợ lắm bay đi ai má bút luôn tàu này gì này chạy lên bay 아이가 거 cậu ấy bay má bút tàu này bay ôi bay dầu giờ là cái nó sẽ bị luôn tàu chạy bay nó sẽ bị coi ni bu dây phơi tàu chạy nên bị 하영 아이나 만ung mapam 하영 아이나 만ung mapam 사라간다 나코 애니부 소이나 기노 홍비가니 나시기데 서로 chạy lên bay 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 nó chế lối nung ai nó pan chạy kia bay chứ nung ai nó pan đi luôn ai yên luôn mà tâm tâm đi anh muốn phụ tôi dám chào ngã mi coi bay 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 나 산누피디 사크레 이바이니가 많이 더 봐. 하이 토이
ꯂꯥꯜꯂꯛꯁꯤꯗꯕꯨ ꯌꯨꯝ ꯀꯩꯒꯤ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯗꯥꯏꯗ ꯂꯨꯍꯣꯡꯕꯅꯣ ꯍꯣꯏꯗ ꯑꯩꯅ ꯂꯩꯔꯤꯕ ꯔꯤꯗ ꯀꯦꯝꯗꯨꯗ ꯆꯥꯎꯅ ꯍꯣꯡ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯣ ꯍꯣꯏ